Langthabal Assembly Constituency ki manung chana lairiba Singjamai Sorokhaibam Leikhaibadagi Yumkhaibam Kulla Chahi Yankhai Taret Haukiba English Singaniga Taraga Mapangi Haurakpa Aduaidagi Oi Thangba Makhong khangdana chingba Horaki Chahi Adumaki November Thadagi Chatpangam Lakhidre Mahakna Kalingai Matamdadi Migi makhada phi tuba yaoduna chakhumai mutanaba amadi macha anigi ashada hotnaduna lakhibani Kullagi loinabi yungkhaibam ongbi jibanlata chahi yankhaiga manga nupi oibigi ekai iki thadoktuna mapuroibagi mateng kharadang oirabasu pangnanaba haiduna bakery gi chana thaknanaba achapot sing cycle thoduna yonba chatlamki adubu isorgi lila kanana tamba ngamgani mapuroibana naduna Leikhibadagi sel tanba thokpa ngamkhide Subonum mangamdabani isagaji like surum the moy the like lum the sotari eba angang hajda adagi mapaga igana phamungda kaptana tawla mani chagaju ima like tamaroi toge haigale khata haroi ma toge then kada bhai parkha tharoi doino kada bhai na wakhan sondai no nang parkha tha ta ya roi ina hadak se namdana ma phom lepse tawraga papa na phom lepse tawraga parkha tha ba ya hon gen tawbone Dictionary ay mayam na iba si kitang mating tawbiraga ni ay macha si dapan bi sa ani si dayuhan bi sila na mayam da khura ba gajari Amaromda kullagi machanupi atombi mathang chahi class 10 thagadabani adubu mapagi anaba famshennaduna leiri amadi machanupa ahan tha asigi tang taraga tarettagi haukiba vosemna lawba class 10 gi exam thari adubu maigi paisa fawba hapngamkhide numit ki mateng lawduna numit tadringai matamda lairik paduna exam thari kulla haujik rims hospital da layengduna leiri Saliba tha siki tarik kunga mapanda operation taunana bagidamak sem sari Amaromda Langthabal Kendragi Cafen PD Minister Karam Shyamna Leikai asigi anaba laibasingda tha khudingi sel oina lupa lising ahum mating adumak panglamki Ade mapaga iga doctor si da huji doctor da pukhalaga laibasi degi angang sisu huntoga handak tien thaga da angang sisu hunto thanamba isa si lairik paga da isa sisu aina mai happy da dana angak po moong da isa sisu ne pura pongong hondana thambire aina isa si mai happy da dana paikha jo laik su pa ba da ngam da dana laire mapaga iga na doctor da huji ngaw dana taw laibasi da isa sisu pura awaba du imai sa ko pola oin mai ong na dana laire Kullagi imung manung haujik jiban latagi mapamgi mabung mawpasing na piba lam machet amada tuphak tuphai channa leiri jiban latana phongdorakpada aikhoigi haujik oiriba fibam asi yengbiduna kanagumba pukchel chauraba singna mateng pangbiduna hanagi punsida ima ichana harau nongmagi aphangba khara suduna hingba punsi aduda amuk tangdi halhan birakho haina jiban latana solhauri Jibalatagi mapuroibana kalingai matamda migi makhada fi tuba yaoduna chakhumai mutanaba hotnaduna lakhi adubu laibak thiba anaba amadagi famshennaduna laiki jibalatana macha nibu yengshengadra mapuroiba anaba bu yengshengadra angawbi amagumna wana punsi lelhauri hiramasigi matangda cameraman Sir Chandraga loinana pawdamjariba Naresh Times of Manipur Imphal